Pambaina luchingba UNLF na sinduna ngasi humbudara nipan suba Manipur na British ki makutagi ningkhatam kiba nimitki thauram miyamga loinana tongan ba mafamsingda pangthokre. Loop asigi Department of Publicity ki Media Coordinator Charairongba thokchomda khurek piduna thadorakpa cherol amagi matung ina thauram sing adu party ki Central Headquarters, Department singi Headquarters, Lanwi Shanglup Manipur People's Army ki General Headquarters ki Brigade Singh Battalion singda yamna chamna pangthoki hairi. Aikoi gi paipu singna I katuna chahi cha kaya dagi ngaktuna thamlamlaba Manipur gi Ningtamba ngaknaba lanfamda thawaina pontha pikhraba athauba thobi singi mafamda mayamna minute ani tumina leptuna kok nona ikai khumnaba utpa thauramgi nunggi oiba warol pathokpa amasung thauram aduda saruk yakhiba dice member singna ngasigi Manipur gi humputara nipan suba Ningtamba numit thauramga mari leinana leipak khunai gi wafam kaya marum Fongdoknabana mapung oiba thauram oiki hairi. Party ki Central Headquarters da pangthokpa mapung oiba thauram da UNLF ki Acting Chairman Moirangthem Nongyai na thauram mapu Taragi Chaisu ki President Khaidem Manina Thoiba Mitung amadi Lup asigi Department of Human Resource Development ki Secretary Sapam Tamphajau General Headquarters ki Chief of Army Staff Khwairakpam Khomba UMO President Moirangthem Sorojini Mahairoi Lup amagi President Bipin Chandra Ahanthem amasung Maitei Pangal Council Manipur ki President Haji Arafatna akhanaba mitung sing oina saruk yakhi hairi. CSQ da pangthokiba thauram aduda Lup asigi Acting Chairman M Nongyai na haikibada ngasi aikoi ki Iraipak Manipur da khundaminariba furup chama sel gi marakta nusi chanana hingminaba Watlaktuna furup ki apunba lingjal ama sagatpa ngamdriba asi Manipur na British ki mikha ponna leiringai matamdagi British na chatharamba divide and rule adu ngasisu India leingakna Manipur da chathaduna leiriba fibam asina oihallakpani hairaduna pumnamak asi aikoi punna khangminaduna wakhal loksing leina mayoknaba tai haiki ngasi lup asina Manipur gi Ningtamba hanjinabagi matangda peace talk ama chathariba asigi process da ingna tapna table da wari sanaduna mangkhraba Manipur gi Ningtamba asi hanjil hananaba changsinba political step amani masida UNLF na Manipur gi Ningtamba bu kaidongnungda mantiknaroi karigumba Ningtamba hanjinba ngamloidaba oirabadi UNLF na lising ama chamapon humpumari dagi lising ani kulumdoi fauba miyamga loinana chahi yankai mapan chupna changsilakiba Ningtam lantheng aduda hanjinduna Ningtam lan amuk makha chathaba haibasi UNLF ki achetpa firepni haiki. Thauram sing aduda UNLF ki party cadre sing, party member sing, local member sing, MPA ki senior officer sing, NCO sing, private sing amadi leipa ki saknairaba miyoi kaya ga loinana civil society ki luchingba sing amasung Manipur gi mafam kaya dagi lengbirakhiba miyoi kaya na saruk yaki. MPA gi General Headquarters gi Brigade Singh Battalion Singh da pangthokpa thauram singh da MPA gi Vice Chief of Army Staff General Staff Officer Singh Battalion gi Commanding Officer Singh CO Senior Officer Singh NCO Singh Private Singh su saruk yaki haina cherol asina makha tarakli. Nagagi khangde kuki khangde amai khangde lenariba mayam singa se mari singa sebu tholiba posung jidi kaino aikanda matam amagi British character leramba divide and the rule policy do ngasi India na sathabudagi ngasi ekoi ge marakta si thibun je thokpana aba karigumba India na roksalamdraba India makhada 1940 ga 9 India makha polamdraba India sargumo orandraba asigumba furup singi marakta lenaba sumba khaibung tanabagi sumba mari se thoramdaba suyai aduna singana ama haijali maitena na koi share lo thoe lodi kebta kana de share lo thoe maitena haini akoi biho topapi no hogi chief singana hogi minister singa manakan MLA semana lo lokopuni akoi kem jawde sugumba pot mayam ama lerakanda tongrakanda sagi thonda aikoi ge furup singi magta lenaba potu thora eba nushina ta yana da posing si thora kona adu posing asigi magi roots si kai lega hai kanda akoi ni India da tinu boge ne bo adu rakadi ngasi hari bo posing si le handana boge do batai akoi ning ta batai hai ba ngenga masai wari sanaba sida aikoi khulai thadoga India da surrender tawba amana tawbudi yaroi wari sanaba khudimo mai pakne habasu leite
ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯏ ꯄꯥꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯕ ꯇꯥꯏ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯐꯤꯔꯦꯞꯇꯨ ꯑꯗꯨꯝ ꯂꯧꯔꯦ ꯌꯥꯝ ꯁꯦꯡꯅꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯤꯒꯅꯤꯇꯤ ꯐꯨꯔꯨꯞꯀꯤ ꯗꯤꯒꯅꯤꯇꯤꯁꯤꯡ ꯑꯁꯦ ꯌꯣꯟꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯕ ꯉꯝꯃꯣꯏ